Tourakle. Lona yadava khulaising lakhotragadi miyamga tanaraga thabak pakhatnaba MLA singa warep nakre. Manipur da article chahunga yankai manga zatnadi hairamba leingak na civil society organization singna demand tawbukumna Manipur leingak su Center da Demand Tourakle. Akaknaba matam thaduna thabak ragadi miyamga loinana akanba thabak lakholagani haina registrator singna khwaidagi akanba warep laukre. Chief Minister Secretariat ngarang nungthil leingak paibada yauriba MLA kuntraga mangana yaduna famkiba mifamda machang oiba warep mari laukre. Hariba warepsing adu athuba matamda centerna thabak onthoktragadi miyamga tanaraga chap chaba thabak laukhalagani haina central government ta kiankre. Manipur leingak pariba BJP amasuk masiga chapminariba mapangsingi MLA singna amata oina laukiba warep mari adudi ahanbada hauji lepa leitena chathariba imunai mutanabagi thautoksing asigi maru oiba maram asi khulai paiba militant group singna suspension of operation su tawnaba asina suni maram asina militant singna central force ta khut thaba yadaba asina makhatana micham miyamda onsinduna khut thara navagi lambi ama pibagi fibamda leire masigi su mathakta su chatnariba group sing asina ground rule kaya busu thugaiduna leiri maram mayam asina Mathang February 18 laugadoriba anti-state activities sing chathariba militant group singa tawnaba suspension of operation asi makhatana sandok loridabani. Anisubada Manipur pumbadagi leibak sigi lona yadava amadi unauthorized oiba mawongda painariba khulaising asi state amadi central force na mapum phana lakhat khangadabani. Amsubada Myanmar da based tawba militant singna local propane land grenade launcher na singba afaba makhalgi khulai singna India gi laimaida Indian citizen amasang state security force sing landarak livasi areba pambai sijinaduna lefhangadabani masina Indian Republic ki ikai khumnaba manghali loinana mari subada sensitive oiba India singda khulai faidaba micham singna lepa lejina nomai kapsin bada Assam Rifles na tumina yengduna leire masina maram oidina mafam sing asida makoina laribasi community singi security pinabani haiba mafam asi nanghongna wahang tawningai oihalle More Bisnupur Imphal West Kakching gumba mafamda hauzik thamleba forcing da miyamna thajadriba asi ko anaba hotnaba time forcing asi makoigi leadership chief of command na akanba yathang pibagi mathau tare loinana khulai faidaba micham singda militant singna nongmai kapsinduna landarakliba asi khudak thingba ngamgadaba mapangan kanba amadi mathumoi sengba force amana mahul silhangadabani madu khudakta miyamgi punsi kanba ngamgani warepsing asi yawba aiba chero asida tainthoi suba Manipur Legislative Assembly ki MLA kuntraga mangana khuje piri ngara pangthokhiba mifam aduda saru yakiba warepche asida khuye piriba MLA kuntra manga adudi TS Bichojit Y Kemchan Gombidas Kunthaujam Awangbau Newmai S. Dingo, M. Rameswar, Dawai Radeshyam, T.S. Arun Kumar, T.S. Shyam Kumar, Thongnaujam Basanta Kumar, T. Robindro, S. Premchandra, Kongkham Robindro, Muhammad Abdul Nasir, K.S. Loken, S.K.B. I. Nalini, K.S. Ebomza, Usam Deben, Ram Muiba, Sikh Narul Hassan, T.S. Santi, D.S. Rajan, T.S. Chaitravarta, L. Susindra, R.K. Imo, K.S. Doikisan, S. Krishna Kishore, Laishio Kaising, L. Dikho, L. Rameswar Maitai, S.S. Olis amasung Jahenlung Pamaini Hairi.